ꯂꯧ ꯁꯨꯕ ꯆꯠꯂꯨꯕꯒꯤ ꯄꯨꯂꯤꯁꯅ ꯐꯨꯗꯔꯛꯄ ꯌꯥꯅꯤꯡꯗꯦ ꯂꯧꯃꯤꯁꯤꯡ ꯂꯧ ꯁꯨꯕ ꯆꯠꯄꯗ ꯄꯨꯂꯤꯁꯅ ꯐꯨꯔꯛꯄꯒꯤ ꯊꯧꯑꯣꯡ ꯂꯧꯃꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤ ꯊꯦꯡꯅꯅꯕ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 8ꯇ ꯃꯇꯝ ꯁꯥꯡꯅ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈꯤꯕ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯃꯤꯑꯣꯏ ꯀꯌꯥꯗꯁꯨ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯁꯤꯡꯅꯔꯛꯄ ꯑꯣꯏꯅ ꯊꯣꯛꯂꯤ꯫ ꯀꯔꯐ꯭ꯌꯨ ꯂꯩꯔꯕꯁꯨ ꯂꯧꯕꯨꯛꯇ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯗꯨꯗꯤ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯕ ꯃꯔꯝꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥꯒꯤ ꯂꯧꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯑꯃꯗꯤ ꯌꯦꯡꯁꯤꯟꯕ ꯆꯠꯄꯗ ꯄꯨꯂꯤꯁꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕꯇ ꯅꯠꯇꯅ ꯈꯨꯠ ꯊꯥꯔꯛꯄ ꯐꯥꯎꯕ ꯌꯥꯎꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯂꯣꯏꯅꯅ ꯂꯧꯃꯤꯁꯤꯡꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯁꯤꯡꯅꯔꯛꯄ ꯑꯣꯏꯅ ꯂꯧꯏ ꯍꯥꯏꯅ ꯀꯛꯆꯤꯡꯒꯤ ꯂꯧꯃꯤ ꯈꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯛꯆꯤꯡꯒꯤ ꯂꯧꯐꯝ ꯑꯃꯗ ꯂꯧ ꯁꯨꯕ ꯆꯠꯂꯨꯕꯗ ꯄꯨꯂꯤꯁꯅ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯛꯄꯗ ꯅꯠꯇꯅ ꯈꯨꯠ ꯊꯥꯔꯛꯄꯒꯤ ꯊꯧꯑꯣꯡ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯛꯆꯤꯡꯒꯤ ꯂꯧꯃꯤ ꯈꯔꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯉꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯔꯐ꯭ꯌꯨ ꯆꯂꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯖꯤꯇꯦꯕꯜ ꯚꯦꯟꯗꯔꯁꯤꯡ ꯑꯌꯨꯛ ꯄꯨꯡ 8ꯇꯒꯤꯅ ꯄꯨꯡ 10 ꯐꯥꯎꯕ ꯍꯥꯡꯕꯒꯤ ꯑꯌꯥꯕ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯡ 10 ꯍꯦꯛ ꯇꯥꯕꯗꯒꯤ ꯃꯇꯝ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯀꯛꯆꯤꯡꯗ ꯄꯨꯂꯤꯁꯅ ꯃꯤ ꯃꯈꯩ ꯇꯥꯟꯁꯤꯟꯕ ꯍꯧꯈꯤ꯫ ꯃꯗꯨꯗ ꯂꯧ ꯁꯨꯔꯨꯕ ꯅꯨꯄꯥ ꯑꯃꯅ ꯃꯅꯥꯎ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯕ ꯂꯧꯐꯝꯗ ꯂꯧ ꯏꯪꯈꯣꯜꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯊꯕꯛ ꯈꯔ ꯁꯨꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯄꯨꯂꯤꯁ ꯈꯔꯅ ꯃꯇꯝ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯍꯟꯈꯤ꯫ ꯂꯧꯕꯨꯛ ꯆꯠꯂꯨꯕꯅꯤ, ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯃꯥꯡꯗꯅꯕ ꯌꯦꯡꯁꯤꯜꯂꯨꯕꯅꯤ ꯍꯥꯏꯔꯕꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯇꯥꯕꯤꯗꯅ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯗꯨ ꯑꯃꯠꯇ ꯈꯪꯕꯤꯗꯅ ꯂꯧ ꯃꯥꯡꯂꯤꯕ ꯑꯁꯤ ꯃꯈꯣꯏ ꯈꯛꯇꯔ ꯍꯥꯏꯗꯨꯅ ꯐꯨꯔꯛꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯀꯟꯗꯦꯝ ꯇꯧꯔꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕꯅ ꯏꯟꯗꯤꯌꯥꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯁꯤꯡ ꯑꯃꯁꯨꯡ ꯁꯤꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯂꯩꯉꯥꯛꯅ ꯊꯝꯂꯤꯕ ꯀꯔꯐ꯭ꯌꯨ ꯑꯃꯗꯤ ꯂꯣꯛꯗꯥꯎꯟꯁꯤꯡ ꯑꯁꯤ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯌꯥꯗꯕꯅꯤꯅ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯧ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯕꯗꯗꯤ ꯈꯔ ꯃꯈꯩ ꯀꯣꯝꯊꯣꯛꯄꯅ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯊꯕꯛ ꯑꯇꯩ ꯑꯇꯩ ꯐꯅ ꯊꯤꯡꯂꯕꯁꯨ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯁꯤꯖꯟꯒꯤ ꯃꯈꯥ ꯄꯣꯟꯕꯅ ꯑꯊꯤꯡꯕ ꯂꯩ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯕꯛ ꯂꯦꯞꯂꯨꯕꯗ ꯊꯥꯔꯤꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯃꯍꯩ ꯃꯔꯣꯡ ꯐꯕ ꯉꯝꯈꯤꯗ꯭ꯔꯕꯗꯤ ꯆꯍꯤꯗꯨ ꯃꯃꯥꯡ ꯇꯥꯛꯄ ꯌꯥꯏ꯫ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯅꯕ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯂꯣꯛꯗꯥꯎꯟ ꯇꯧꯁꯤꯟꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯊꯝꯂꯤꯕ ꯀꯔꯐ꯭ꯌꯨ ꯑꯁꯤꯗ ꯏꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯁꯤꯡꯒꯤ ꯀꯣꯝꯊꯣꯛꯇꯨꯅ SOP ꯉꯥꯛꯅ ꯊꯕꯛ ꯇꯧꯅꯕꯒꯤ ꯑꯌꯥꯕ ꯄꯤꯕ ꯑꯁꯤꯒꯨꯝꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯂꯝ ꯑꯁꯤꯗꯁꯨ ꯀꯣꯝꯊꯣꯛꯄꯤꯗꯨꯅ SOP ꯉꯥꯛꯅ ꯊꯕꯛ ꯁꯨꯕ ꯌꯥꯍꯟꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯀꯣꯚꯤꯗꯅ ꯏꯃꯨꯡ ꯑꯃꯒꯤ ꯁꯦꯜ ꯇꯥꯜꯂꯤꯕ ꯃꯤꯑꯣꯏ ꯁꯤꯔꯕꯗꯤ ꯄꯦꯟꯁꯟ ꯑꯃꯗꯤ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯔꯒꯅꯤ꯫ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯏꯃꯨꯡ ꯑꯃꯒꯤ ꯁꯦꯜ ꯇꯥꯜꯂꯤꯕ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯕꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯄꯦꯟꯁꯟ ꯄꯤꯒꯅꯤ ꯑꯃꯗꯤ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯦꯟꯁꯦꯁꯟꯁꯨ ꯄꯤꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯃꯨꯡꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯝꯄ꯭ꯂꯣꯌꯤ ꯁ꯭ꯇꯦꯠ ꯏꯟꯁꯨꯔꯦꯟꯁ ꯀꯣꯔꯄꯣꯔꯦꯁꯟ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯑꯁꯤ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯗꯁꯨ ꯆꯠꯅꯍꯜꯂꯒꯅꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯥꯟꯅꯕ ꯑꯁꯤ ꯐꯪꯂꯒꯅꯤ꯫ ꯀꯥꯟꯅꯕ ꯑꯁꯤ ꯀꯨꯝꯖꯥ 2020ꯒꯤ ꯃꯥꯔꯆ 23ꯗꯒꯤ 2022ꯒꯤ ꯃꯥꯔꯆ 23 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯠꯅꯒꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯦꯕꯔ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁꯇ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯒꯗꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏ ꯏꯝꯄ꯭ꯂꯣꯌꯤ ꯗꯤꯄꯣꯖꯤꯠ ꯂꯤꯡꯛ ꯏꯟꯁꯨꯔꯦꯟꯁ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯍꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯏꯟꯁꯨꯔꯦꯟꯁ ꯕꯦꯅꯤꯐꯤꯠ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯆꯥꯡꯗ ꯂꯨꯄꯥ ꯂꯥꯈ 6ꯇꯒꯤ 8ꯇ ꯍꯦꯟꯒꯠꯂꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯗꯕ ꯆꯥꯡꯗ ꯂꯨꯄꯥ ꯂꯥꯈ 2,50,000ꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯔꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯅ 2020ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗꯒꯤ ꯆꯍꯤ 3 ꯆꯠꯅꯒꯅꯤ꯫ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯁꯤꯡ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯁ꯭ꯀꯨꯜ ꯇꯝꯕꯗ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯔꯒꯤ ꯍꯧꯔꯛꯄ ꯁꯔꯨꯛ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯈꯟꯅꯅ PM ꯀꯦꯌꯔ ꯐꯣꯔ ꯆꯤꯜꯗ꯭ꯔꯦꯟ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯐꯟ ꯑꯃꯁꯨ ꯁꯦꯝꯈ꯭ꯔꯕꯅꯤ꯫ ꯐꯟ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯑꯃꯃꯝꯗ ꯂꯨꯄꯥ ꯂꯥꯈ 10ꯒꯤ ꯀꯥꯟꯅꯕ ꯐꯪꯕ ꯌꯥꯏ꯫ ꯂꯣꯏꯅꯅ ꯆꯍꯤ 19 ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅꯁꯨ PMꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯅꯤ꯫ UKꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯣꯔꯤꯁ ꯖꯣꯟꯁꯟ ꯆꯍꯤ 53, ꯀꯦꯔꯤ ꯁꯥꯏꯃꯣꯟ ꯆꯍꯤ 38ꯒ ꯂꯣꯟꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ UKꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯣꯔꯤꯁ ꯖꯣꯟꯁꯟꯅ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯃꯁꯥꯒꯤ ꯆꯍꯤ 38 ꯈꯛ ꯉꯥꯏꯔꯤꯕꯤ
Kerry Simon bu ngarang thangja numita London da leiba Westminster Cathedral da pigna sinba thoram amada luhongkhre haina The Sun amasung The Mail haiba pause singda ngasi phongdoklakre luhongbadu yauriba singdu aroiba minita pau pirakpagidamakta ni hairi mangjaugnana paumi natraga mihoi amata da khanghanba natte su hairi masagi chahi yangkai ka taruk surba Johnson sina chaurangna chahi chanirom asida office ta luhongba hanba UK Prime Minister oikre masina UK gi Prime Minister duge ahum suba luhongbani amade Kerry gi di ahan bani haina su palle matai manaw ani se Boris na PM oirakpa 2019 dage laimiнаrak le haukiba chahi April 2020 da makhoi gi masanupa Wilfred Lorry Nicholas Johnson pokibane mari mata amade mamanaba singdade July 2022 da luhongbagi paujel tharambagi pau mamang thada The Sun haiba pause du da phongkhiba leikre aduga ngarang nungthil pung amaga minute kunthra tabada pungkhai muki oina cathedral adu thonglon sinduna lona luhongkhibani haina pawasina makhata na hairi SBI gi thabak lobada Manipur lol mandatory ohendana ba MP Fozena Ministry da cherol tharam le Outer Manipur Parliamentary Constituency gi MP Lorho S Fozena Union Finance Minister Nirmala Sitaramanda ai bacherol piduna State Bank of India SBI gi thabak lobagi notice ta Manipuri lol mandatory uheliba du lokthok pina bahaijakre saliba thasi kunga manga da MP Fozena thaki bacherol adu da makhata na pallibu wafam singde Manipur se lol culture manadaba ethnic group kayana khundaba mafam ne ngalingai matamdagi hauna asigumba issue asi lakhre tongan ba kanglup singna makhoi gi mamalon tamba yahalle Manipuri lol tamba haibase mandatory oide thabak lobagi wafam asida Manipuri lol bu mandatory ohenba haibase achumbo oiroi mamangda su all tribal student union Manipur na hiram asigi matangda wafam kaya pukhatuna SBI gi chairman Dinesh Kumar da khangan khiba laikre loinana schedule tribe singi lol sing Manipuri lol oina sakhang bina bahaija khibasu laikhrabane maramaduna thabak lobagi matangda chapsaba pautak bibina ba ministry gi puning chingsille state asigi manungda lariba tongan ba kanglup singna English amasung Manipuri londa option pibagi khudong chaba lehenbiu natragana schedule language sing sakhang biu haire Manipur state COVID-19 gi update ta haukiba pungkun mari gi manungda miyoi lising amaga kuntraga nithoi COVID-19 positive confirm oire miyoi chamnga ga hompu humdoina laiset asidagi faduna discharge tawkre miyoi taraga taret na laiset asidagi laikhidre active case masingna lising nipan ga chamri marifu ga nithoi ne laiset asidagi laikhidaba punba masing chatret ka maudra humdoi sukre Chelsea na chahi mapan gi tungda Manchester City bu all English final da maithiba pikre